Akashbani Imphal, Maibam Dwijamani na pau pazari, ahanbada maruiba pau. None Zilagi Tupul Yard Railway Construction Camp ngasi khangodana sing ningkhairapada mioi kaya na sinkre. Mioi nipuan ki asibak sang phangle, kaya amana sogle. Sing ningkhaibaduda lekhitraba mioi singda lupa lak manga asokpa singdana lupa lesing yankai pirigani haina Mukhyamantri Nongthoman Birena lauthokre. Kendra amasung Rajya Sarkar na anabasingda layang-naba lupa lak manga pigadaba CMST amadi PMJAY gi card sing sarkar gi ayaba yaudana saba yaroi hairi. Manipurda Hindu lining satpasingi asoba kumay ama wariba kang singbagi thorom Ratha Yatra hayeng pangthoklagani. Kumay asigi mangwana na Rajya Sabha amasung Mukhyamantri na miyamda yaipa pausel pirakli. Amasung Maharashtra gi Mukhyamantri Uddhav Thackeray ngasi pham thadokre. Shiv Sena gi lusingba Eknath Shinde na Rajya Sabha ga unaduna sarkar sebnaba dabi tokre. None Zilagi Tupul Yard Railway Construction Camp ngasi khangodana sing ningkhairapada mioi kaya na sinkre. Haujik phawbada mioi nipuan gi asibak sang phangmangamle. Siraba singda lupa lak manga asokpa singdana lupa lesing yankai pirigani haina Rajya Sarkar na lauthokre. Khangodana sing ningkhairapada asi anamadi asok apan nangkiba sing yengsinabagidama Mukhyamantri Nongthoman Birena sabapati oiduna emergency meeting amang asi pangthokre. Piba madu kupna yengsile amadi awaba taraba singda piba yaba mateng piba hokre. National Disaster Response Force NDRF, State Disaster Response Force SDRF na Army Railways Authority kunja sing amadi medical team sing yauna mafam maduda sangsintuna mi kanba amasung tengbang pibigi thabak sathari. Masigi mathakta atoba medical team sing ambulance yauna mafam maduda sangsinkre. Thodok thopamda Mukhyamantri Nongthoman Birena sing sangsinduna mausana thuanba khudong thiba thodok adu kopna yengsimki. Thodok thopamda Army Security Personnel sing SDRF, NDRF amadi tongan ba agency sing na mi kanba masung tengbang pibigi thabak Mukhyamantri na hakthengna ni yengsinki. Khongsat aduga mari lenana paumi singda wangang mada Mukhyamantri na hai thodok aduda laikhidraba mioi singi imung manungda lupa lak manga pirigani aduga asokpa singdana lupa lising yankai pirigani. Thodok aduda soklaba mioi sing laying bigi thabak ningthina sathagani. Haujik su khudong thiba thodok aduna maram oiduna mioi kaya thiba khangdri basing adu kintarakpa leibakna nasillamgadra haina mipainari. Ishorna tamba haibadara national calamity ni the state government is actively immediately meeting officials in senior president meeting the company do like the family sing sila chigo sing se da ko lamanga gi as Russia ko pinana ba aduga asok boda yauri bising senior president yang pinana ba hardware moi gi sa ba taplo pe no rescue with the weapon lai na ko do state government be ato ne ko decision nai like the bimu manungi punamak ai gi Sarkar ki side ki Manipur Bulletin ki side ki deepest condolence yawa ba pandok sari sarga jari ishorna hawri be munu yam pun national emotion life fadana rescue si tawya dana sam koina mi khrasu rescue to hingna rescue to bang magadi madu yam ngai ni ado si rescue kana sathari ishor ko me khormina si na Singning khaibada lekhidraba sing adugidamak Rajya Sabha Ganeshna thamoi songna awapa phangdokre. Lekhidraba sing imung manungda nangoriba awabada su saruk yari haina Rajya Sabha na phangdokhi. Haujik thiba khangdriba sing atuba matamda phangani haibigi thajaba Rajya Sabha na phangdokhi. Pradhan Mantri Narendra Modi na su thodok adugi matangda Mukhyamantri Nongthoman Birena telephone toroktuna phiba madu kupna yengsinaba khangalakle. Thodok aduda awaba taraba singda kendra na piba yaba mateng pigani haibigi thajaba Pradhan Mantri na Mukhyamantri da thamki. Thodok aduda lekhidraba sing adugidamak Pradhan Mantri na thamoi songna awaba phongdokladun hai soglaba sing atuba matamda pharakpa oirasanu. Thodok adubu haksinna lobaga loinana Pradhan Mantri na phibem adu yengsinaba pautak pirakpagidamak Mukhyamantri na Pradhan Mantri Narendra Modi bu thagatpa phongdokre. Social media da thagalakpa warol amada Mukhyamantri na hai Rajya sida thokiba nungaitaba thodok adubu Pradhan Mantri na khangbiba amasung kendra na pangba yaba mateng pangani haibigi thajaba pirakpa asi Pradhan Mantri na Manipur bu kaya yamna lumna lobagi haibadu mayek sengna takle. Ngasiki thodok thopamda Hill Areas Committee Manipur gi Chairman Dinganglung Gangmei susatuna hakthengna ni yengsinki.
ngasigi thodok adu da lekhidreba singi mafamda Rongmai Naga Students Organization Manipurna cherol amada awaba phongtorokli cherol amada lubasin hai hauji kintarak paleibak na nanduna leiriba sing athuba matamda phangnaba isorgi mafamda thongni jari mausana ohenba khojaki awa na miyoiba jatina thingmanga manate aduna aikhoi gi pungning phathana leimina se haina su cherol aduna makha tari thodok thopamda leiriba aikhoi ge none pawmi agoi kamai na hai phibam adu Manipur gi Mukhyamantri Nongthoman Biren Singh masa laktuna yengsinkhre Rajya Sabha gi MP Maharashtra Sanajawba Leisemba Chief Secretary amati Rajya gi makok thongba official singsu Mukhyamantri ga loina rakhi tungda Water Resources Relief and Disaster Management Mantri Awangbo Niyumaiso laktuna phibam adu kumni yengsinkhi thodok adu da lekhidreba singi mafamda CPIM Manipur na thamoi sokna awaba phongdokre awaba phongdokbugi mifam ama CPIM Manipur State Committee gi office ta ngasi pangthokhi amaromda singning khaibaduda ningkhairak palibak singna isei turel da tasinbadagi turel adugi isel thingkhre aduna None District Headquarters manakta leiba akutpa mafam sing turel isingna pathorakpadagi thumjinba yana leire maramaduna khunja sing amadi angang singna turel manak amadi akutpa mafam singda sangdanaba None Jilla gi Deputy Commissioner na cherol amada miyamda khangali thodok adu da mi kan mamusung tengbang pibigi thabak tonunabagi damak Manipur Mountaineering and Trekking Association na MMTA gi rescue team amasu apam adu da thajankhre hairi Manipur Sarkar gi startup scheme gi beneficiary wariba Rajya Sigi naha wariba layakpa Jaminlun Singson gi art gallery ama Imphal gi sangai poroda ngasi hangtokre art gallery hangtopagi thoramadu ngasi sangai poroda leiba Ima Senghi sanglenda pangthoki art gallery asigi matangda Jaminlun Singson na asumna hai My first main objective is to promote art in Manipur and also make Manipur art hub for the Northeast. Not only in the Northeast, maybe in India also if I am successful. And also I want to encourage those artists, those who love art, and also because in Manipur we struggle a lot, especially the youngster, those artists who love art but they don't know where to go and then they don't have any guide. So I want to be their teacher also and guide them and then also promote art in Manipur and also promote peace through art. So I am opening a new institute here in Imphal branch and also will try to extend it in the Northeast. Kendra amasung Rajya Sarkar na anaba singda layangnaba lupa lakh manga pigadaba Chief Minister gi Haksal gi tengbang CMHT amadi Pradhan Mantri Jan Arogya Yojana PMJAY gi card sing sarkar gi ayaba yauduna saba yaroi haina Rajya gi Health Services gi Director hairi Rajya gi Health Services gi Director thokpa cherolaman hai kanago mamyoi kharan Haksal gi card pibi gani haiduna miyam degi sel khongot pathengnare miyam na su masida thajabi ganu hairi maramaduna health card sanana baleribo official singna card sagadoriba imung manung singi miyoi yauduna card saroi dabani hari bokumasi ilamdaba official singi mathakta ain gi oiba thabak lokrikani haina su seroladuna makhak tari tabiriba pawasi Akashbani Imphal dagini Manipur da Hindu lining satpasingi asobo kumai ma wariba kang singmi thoram ratha yatra hayang pangthoklagani kumai asi numit mapani sumna sathagani kumai asina lakpada Manipur gi Rajyapal lagani sanamadi Mukhyamantri Nongthoman Biren miyamda yaipa pausel piragli magi pausel da Rajyapal na hai Manipur gi Hindu lining satpa mitei singna pangthokpa ratha yatra gi thoram asi kang sing bahaina khangnei kumai asi ingen gi nini panbadagi horaga tarani panba phawba pangthoi kang singba asida amatu oiba masin manau oiba madi shanti gi pausel puduna sali kang singbada Bhagavan Jagannath ki kang gi thori paiduna singbada tungda afanungai ohenba ngami haina thajane kumai asina lakpada Rajya sida amatu oiba shanti amasung saukhatba purakpa oirasanu hairi mahaki pausel da Mukhyamantri hai Manipur da kang singmi thoram ingen thagi nini panbadagi horaga tarani panba phawba pangthoi Nomina sida Bhagavan Jagannath mayambung ibunga Balabhadra mati masal ebe Masobadrana rota lengkatuna kang singma pangthoi kanglup ke madi dharma gi khena balaitana kumai ase Manipur gi miyamna mahusa dagi pangthotuna lagli kumai asana lakpada Manipur da nungai aifaba saukhatpa shanti amadi kanglup khudingmak tangdu leitana leiba oiresanu hairi mayang Imphal kendra gi manungsana leiba lomi singda darkar leiba phogdi amasung har Sri Kongkham Robindro MLA ngasi antokre ngasi mayang Imphal Thana awang lekai da leiba MLA gi yumda District Agriculture Officer Imphal West na Sub Divisional Agriculture Officer Imphal West duga puna kusumnaraga polam singadu yanthokibani Manipur da ngasi COVID ki anoba case mari thengnare miyo yamata sikhibagi pawdi leite Rajya gi Haksal bibang ngasi numidangwaram thokpa cherol amadhai ngasi COVID ki sample humbodra tare test tobada Imphal West dagi miyo ahum aduga kangpokpi dagi miyo ama positive oiba thengnaki Masi tharaga Rajya asida hausi phawbada COVID positive oikiba migi masing lakh ama lising kunthra taret chani humudra sore
ngasigi oina positive oibigi sang sada manga dasmik ani ni ngasi laichet asidigi mioi ani naba phaduna discharge tawki masi tharga hujik phawbada naba fakiba migi masing lakh ama lising kunthra manga sama kunthra sure naba farapagi sang sada marbudrani pan dasmik mari mari ni hujik active case kun sure leibak sinba thungmada hayengdagi hauraga seyol masumna pangthokadoriba ban mahar shop thorumgi mangwanena akasbani imphal gi staff singna ngasi akasbani imphal gi complex ta usara kayamarum thakre akasbani imphal gi head of office Nongmaithem Nandakumar akasbani imphal gi assistant director news Gangte amasung head of program adhikari mayum gi Chandra Sharmana lusingduna station asigi staff singna usara kayamarum thaki Sairengbasingi apunba lup sal Manipurna sahi khudingi piduna lakpa mana lyricist of the year lifetime achievement lisingani kunithoi sahi asigi waina sangnaiba isai mayek iba Laisram Nabachandra madi ngairangba munindro te piragani salna thokpa cherol mada hai mana asida sel sakhang se inafi madi memento yauri Raja Sarkar ki war on drugs 2.0 ga mari lenina police na satharakpa makhata bathaba ke saruk ama oina ngasi Kaksing police na palel degi haikalakpa gari amadagi heroin number 4 gram satruk marifu mapan phare Kaksing police na lai manai singjin da gari sing asara oksing sek tobada palelon degi haikalakpa gari amadagi polem sing ado phagat khibani polem sing ado semdoklaba thau tanki amada haptuna purambani hairi pharaba miyo sing amadi polem sing makhata ba aingi thabak lokona bagedam Kaksing police station da sinakre Maira FC Texam na taruk suba BSO trophy lisingani kunithoi gi champion oire Texam High School ground da ngasi sanaki ba final match da Maira FC Texam na PUBG United angthabu panjal ahum sinoda thoiki Assam Rifles ki khuga battalion sanduna Surasanpur jila ki Kangka village da lebna laimbi ki kema mangasi pangthokre Assam Rifles ke miyam ga marup oimina ba haiba wakhalon da thoromodu pangthoki ban hairi lemna laing bagi kemadu da mapam adugi khuncha yankai manga laing kemadi hidak langtak sing lemna pekhi Assam Rifles ke phundrei battalion sinduna naha singbu lanmigi simpham da sangba pamhan bagi pandam da pre recruitment rally ama sognu da ngasi pangthokre thormadu da naha singbu lanmi da sangana bagi apamba pona bagi da lanmigi makok thongbo official singna naha sing da pokta kaya pekhi Assam Rifles ke More battalion Manipur Police Commando ga kusum naraga More dige nomai lalon ba bioi ama phari hari akak nabo pawma phangbadagi S Mall Zolda thihumagi thabuk sathabada nomai lalon ba bioi ama ISK rifle ama masung MA1 rifle ama ga konana phare pharaba miyo edu makhata ba aingi thabuk lokhona ba More Police Station da sinakre Zati thaki masana da sanagi takaman ahum lawrakraba MMA fighter Phanjobum Niranjan Singbu Leisem Club Kamaranga amadi All Jeribam Clubs Organization ngasi okre Malem gi thak yauna sanaba ngamla bajeri bam sanaroi asibu opagi thorom aduda saruk yakhe basingna puning thogat ki amadi makhata na rise asigi mixet purakani haibagi thajaba phongdokna khi Akasbani Imphal gi pau tabiri Maharashtra gi Mukhyamantri Uddhav Thackeray ngasi pham thadokre ma ki pham thadobagi serol Rajapal de pisinkhre Uddhav Thackeray na sarkar gi pangal changeng tawdana ba haijaba Supreme Court na ayaba piraktabadagi mahak pham thadokibani mahakna Mukhyamantri gi pham thadokibagalenina na Mahavikas Aghadi gi sarkar minority tare Sri Thackeray na hai Raja sida rajniti gi oiba tangdu leita da ba phibam ama lakpadagi mahak tangai phadana Mukhyamantri gi pham thadokibani mahakna hai Supreme Court na pibar rai adubudi igai khumnei Maraga sida Shiv Sena gi lusingba Eknath Shinde amasung BJP lusingba Devendra Fadnavis na ngasi Rajapal ga unaduna Sri Shinde bu sarkar semanaba dabi tawkhre ngasi pangthoki ba pawgi mifama mata Sri Fadnavis na hai Sri Shinde bu mathangi Mukhyamantri oiregani mahakna sarkar semada BJP na mapandagi sogatkani hairi aroibada maroiba pawmo None Zilla gi Tupul Yard Railway Construction Camp ngasi khangodana singning khairakpada miyoi ki anansin khre miyoi nipan gi asiba sang phangle kaya amana sogle Singning khai baduda lekhidraba miyo singda lupa lakh manga asokpa singdana lupa lising yankai pirigini haina Mukhyamantri Nongthoman Birena lauthokre Kendra masung Raja Sarkar na anaba singda layang naba lupa lakh manga pigidaba CMHT amadi PMJAY gi card sing sarkar gi ayaba yaudana saba yaroi hairi Manipur da Hindu lining satpa singi asobu kumai ama woriba kang singgi thoram ratha yatra hayeng pangthoklagani kumai asigi mangwana na Rajapal amasung Mukhyamantri na miyamda yaipa paujel pirakli amasung Maharashtra gi Mukhyamantri Uddhav Thackeray ngasi pham thadokre Shiv Sena gi lusingba Eknath Shinde na Rajapal ga unaduna sarkar semna badabi tawkhre paulai sare